ꯂꯣꯏꯒꯦꯅꯦꯕ ꯇꯧꯔꯤꯁꯦ ꯖꯨꯡꯉꯥꯟꯐꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯏꯃꯥꯏꯃ ꯅꯈꯣꯏꯁꯤꯗꯤ ꯑꯁꯤꯁꯤ ꯃꯦꯖꯤꯛ ꯇꯧꯒꯦꯕ ꯃꯤ ꯍꯦꯛ ꯂꯝꯕꯤꯁꯤ ꯂꯥꯛꯄ ꯃꯤ ꯑꯃꯈꯣꯏꯅ ꯅꯣꯏ ꯃꯦꯖꯤꯛ ꯇꯧꯒꯦꯕ ꯊꯦꯡꯅ ꯈꯤꯇꯪ ꯇꯧꯒꯦꯕ ꯇꯥꯏꯌꯦ ꯀꯩꯗꯧꯔꯤꯒꯦ ꯂꯝꯕꯤꯁꯤ ꯃꯤ ꯑꯃ ꯊꯣꯛꯇꯦꯕ ꯑꯁ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦ ꯄꯨꯔꯥ ꯑꯝꯇ ꯉꯥꯏꯈꯣꯕ ꯑꯩ ꯃꯦꯖꯤꯛ ꯑꯃ ꯇꯧꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯌꯥꯏꯅꯦ ꯇꯧꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯅꯣꯏꯅ ꯏꯟꯒꯗꯕꯅꯤꯀꯣ ꯌꯥꯏ ꯁꯥꯎꯕꯤꯅꯤꯀꯣ ꯍꯣꯏ ꯁꯥꯎꯗꯦ ꯁꯣꯝ ꯂꯩꯊꯣꯛꯄꯤꯌꯨ ꯁꯣꯝꯗ ꯑꯗꯨꯒ ꯁꯣꯝꯗ ꯌꯦꯡꯉꯨ ꯁꯣꯝꯗ ꯇꯧꯔ ꯌꯦꯡꯉꯨ ꯑꯩꯁꯦ ꯆꯥꯎꯅꯨꯕ ꯅꯠꯇ꯭ꯔꯒ ꯄꯤꯛꯅꯨꯕ ꯅꯠꯇ꯭ꯔꯒ ꯁꯛ ꯊꯤꯅꯨꯕ ꯉꯧꯅꯨꯕ ꯑꯝ ꯇꯥꯏꯔꯣꯕ ꯅꯪꯁꯤꯔꯣ ꯑꯁ ꯌꯥꯝ ꯄꯤꯛꯅ ꯎꯏꯌꯦ ꯑꯗꯨꯒ ꯄꯨꯔꯥ ꯅꯦꯒ꯭ꯔꯣꯒꯤ ꯇꯥꯏꯞꯇ ꯎꯏ ꯀꯔꯤ ꯑꯁ ꯅꯪ ꯁꯣꯝ ꯆꯠꯍꯧꯔꯣ ꯑꯩ ꯉꯁꯤ ꯁꯧꯔꯛꯑꯒ ꯅꯪ ꯉꯁꯤ ꯁꯤꯔꯅꯦꯕ ꯑꯗꯨꯕꯨꯗꯤ ꯅꯪ ꯇꯧꯁꯜꯂꯛꯀꯅꯨ ꯑꯩ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯩ ꯃꯊꯛ ꯑꯃ ꯌꯦꯡꯖꯔꯨꯔꯒꯦ ꯅꯣꯏ ꯀꯥꯏꯁꯤ ꯂꯝꯕꯤ ꯊꯣꯛꯍꯟꯗꯦ ꯍꯥꯏꯌꯦꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯑꯥꯗꯒꯤ ꯂꯝꯕꯤ ꯂꯥꯛꯏꯁꯦ ꯃꯤ ꯑꯃꯐꯥꯎ ꯊꯦꯡꯗꯦꯕ ꯁꯤ ꯀꯔꯤ ꯂꯝꯕꯤꯅꯣ ꯃꯁꯤ ꯉꯁꯤꯈꯛ ꯑꯍꯥꯟꯕ ꯂꯥꯛꯇꯕꯁꯤꯗ ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯃꯁꯤꯒꯤ ꯑꯩꯅ ꯉꯁꯤꯈꯛ ꯑꯍꯥꯟꯕ ꯂꯥꯛꯇꯕꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯏ ꯍꯪꯉꯒꯦ ꯚꯥꯏ ꯑꯝꯇ ꯉꯥꯏꯈꯣꯕ ꯀꯩ ꯑꯩ ꯋꯥ ꯑꯃ ꯊꯪꯒꯦ ꯚꯥꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯁ ꯑꯁꯣꯝ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤꯗ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯇꯧꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯀꯩ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯃꯤꯇꯤꯡ ꯑꯃ ꯇꯧꯒꯦ ꯈꯟꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯒꯗꯕꯅꯤꯀꯣ ꯇꯧꯒꯦ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯕ ꯁꯣꯝ ꯃꯊꯛ ꯑꯗꯨꯒ ꯑꯩꯁꯦ ꯄꯤꯛꯅꯨꯕ ꯅꯠꯇ꯭ꯔꯒ ꯆꯥꯎꯅꯨꯕ ꯅꯠꯇ꯭ꯔꯒꯅ ꯁꯛ ꯊꯤꯅꯨꯕ ꯅꯠꯇ꯭ꯔꯒ ꯉꯧꯅꯨꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯦꯡꯅ ꯊꯃꯣꯏꯒ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯅꯪꯁꯤꯔꯣ ꯅꯁꯛꯇꯤ ꯑꯗꯨꯝ ꯅꯦꯒ꯭ꯔꯣ ꯑꯣꯏ ꯑꯗꯨꯒ ꯄꯤꯛꯄꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯤꯛꯑꯦ ꯄꯤꯛꯅ ꯎꯏꯌꯦ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯝꯇ ꯍꯦꯛ ꯆꯨꯝꯗꯦꯕ ꯇꯧꯔꯤꯁꯦ ꯁꯣꯝ ꯆꯠꯄꯤꯔꯣ ꯑꯩ ꯉꯁꯤ ꯁꯧꯔꯛꯑꯒ ꯏ ꯍꯩꯒꯠꯂꯛꯑꯒ ꯁꯨꯃꯝ ꯆꯠꯆꯈ꯭ꯔꯒꯦ ꯁꯨꯃꯝ ꯃꯥꯏꯀꯩ ꯄꯪꯍꯧꯔꯣ ꯁꯨꯃꯝ ꯆꯠꯆꯈ꯭ꯔꯒꯦ ꯑꯁ ꯍꯟꯗꯛ ꯇꯧꯗꯣꯏꯁꯤ ꯁꯛ ꯐꯖꯅ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯝ ꯐꯩꯗ ꯑꯃꯐꯥꯎ ꯎꯗꯦꯕ ꯁꯤ ꯋꯥꯅ ꯋꯥꯖꯜꯂꯛꯏꯗ ꯑꯁꯤꯗꯤ ꯚꯥꯏ ꯀꯩꯅꯣꯝꯇꯪꯒꯦ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯍꯦꯔꯣ ꯃꯥꯜꯂꯦ ꯚꯥꯏ ꯅꯪꯗꯤ ꯑꯩꯁꯦ ꯍꯦꯔꯣ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯚꯥꯏ ꯑꯁ ꯇꯁꯦꯡꯅ ꯃꯥꯜꯂꯤ ꯚꯥꯏ ꯍꯦꯔꯣ ꯗꯥꯏꯔꯦꯛ ꯃꯥꯜꯂꯦ ꯑꯗꯣ ꯚꯥꯏ ꯀꯩ ꯈꯟꯅꯁꯦꯕ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯅꯦꯕ ꯍꯪꯉꯨꯅꯦ ꯌꯥꯏꯅꯦ ꯑꯗꯨꯗ ꯑꯩꯅ ꯃꯦꯗꯤ ꯑꯃ ꯇꯧꯒꯦ ꯈꯟꯖꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤꯀꯣ ꯚꯥꯏ ꯏꯟꯖꯒꯦ ꯑꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯈꯣꯏꯗꯣ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤꯀꯣ ꯁꯣꯝꯗ ꯌꯦꯡꯕꯤꯔꯣ ꯀꯔꯥꯡꯗ ꯌꯦꯡꯕꯤꯔꯣꯅꯦ ꯅꯪꯕꯣ ꯑꯩꯁꯦ ꯁꯛ ꯊꯤꯅꯨꯕ ꯅꯠꯇ꯭ꯔꯒꯅ ꯉꯧꯅꯨꯕ ꯅꯠꯇ꯭ꯔꯒꯅ ꯄꯤꯛꯅꯨꯕ ꯆꯥꯎꯅꯨꯕ ꯑꯝꯇ ꯍꯥꯏꯔꯣ ꯊꯃꯣꯏꯒ ꯁꯦꯡꯕꯗ ꯍꯥꯏꯔꯣ ꯊꯃꯣꯏꯒ ꯁꯦꯡꯕꯗ ꯅꯪꯒꯤ ꯁꯛꯁꯤꯗꯤ ꯅꯦꯒ꯭ꯔꯣ ꯃꯥꯜꯂꯦ ꯑꯗꯨꯒ ꯄꯤꯛꯄꯗꯤ ꯖꯣꯡꯃꯨꯛ ꯄꯤꯛꯏꯅꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯝꯇ ꯍꯦꯛ ꯆꯨꯝꯗꯦꯕ ꯅꯁꯛꯇꯣ ꯃꯨꯏ ꯍꯥꯏꯕ ꯋꯥꯅꯤꯅꯦ ꯆꯠꯂꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯂꯥꯛꯇꯅ ꯆꯠꯂꯣ ꯅꯣꯏ ꯂꯝꯕꯤ ꯆꯠꯂꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯥꯡ ꯂꯥꯛꯏꯁꯤ ꯉꯁꯤ ꯋꯥꯔꯦꯕ ꯉꯁꯤꯁꯤ ꯑꯣ ꯑꯁ ꯑꯥꯗ ꯃꯤ ꯅꯥꯏꯅꯦꯍꯦ ꯑꯁ ꯍꯪꯉꯛꯀꯦꯗ ꯚꯥꯏ ꯀꯩꯅꯣꯝ ꯊꯪꯒꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯑꯁ ꯋꯥꯁꯤ ꯆꯤꯛꯀꯤ ꯇꯥꯏꯌꯦꯕ ꯑꯗꯨ ꯀꯩꯅꯣ ꯀꯩ ꯑꯗꯣ ꯂꯩꯔꯝꯃꯣ ꯑꯩ ꯃꯦꯖꯤꯛ ꯑꯃ ꯇꯧꯒꯦ ꯈꯟꯖꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯦꯕꯀꯣ ꯑꯥꯎ ꯇꯧꯒꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯒꯗꯕꯅꯤꯀꯣ ꯑꯩꯅ ꯁꯣꯝꯗ ꯊꯣꯛꯄꯤꯌꯨ ꯁꯣꯝꯗ ꯑꯗꯨ ꯊꯃꯣꯏ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯣꯀꯣ ꯍꯥꯏꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯁꯛ ꯊꯤꯅ ꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯧꯅꯨꯕ ꯅꯠꯇ꯭ꯔꯒꯅ ꯄꯤꯛꯅꯨꯕ ꯆꯥꯎꯅꯨꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯊꯃꯣꯏꯒ ꯁꯦꯡꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯪꯒꯤ ꯅꯦꯒ꯭ꯔꯣ ꯃꯥꯜꯂꯤ ꯅꯦꯒ꯭ꯔꯣ ꯉꯁꯤꯒꯤ ꯍꯪꯉꯨꯕ ꯈꯨꯗꯤꯡꯒꯤ ꯅꯦꯒ꯭ꯔꯣ ꯑꯩ ꯊꯃꯣꯏꯁꯦ ꯆꯥꯛꯏꯃꯤ ꯑꯩ ꯊꯃꯣꯏꯁꯦ ꯆꯥꯛꯄꯗꯤ ꯀꯩꯅꯣꯕ ꯅꯦꯒ꯭ꯔꯣ ꯑꯩ ꯊꯃꯣꯏ ꯆꯥꯛꯑꯦꯕ ꯑꯩ ꯉꯁꯤ ꯉꯁꯤ ꯏ ꯍꯦꯟꯒꯠꯂꯒ ꯃꯤ ꯁꯤꯒꯧꯅꯤ ꯑꯁ ꯁꯤꯗꯁꯨ ꯃꯤ ꯑꯃ ꯂꯩ ꯑꯁ ꯃꯥꯏ ꯐꯤꯕꯝꯗꯤ ꯆꯥꯗ꯭ꯔꯦ ꯑꯁ ꯊꯕꯛ ꯇꯧꯔꯁꯨ ꯌꯥꯝ ꯏꯀꯥꯏꯗꯕꯅꯤꯅ ꯑꯩ ꯆꯣꯞꯇ꯭ꯔꯤꯕꯅꯤ ꯑꯁ ꯉꯥꯛꯇꯪ ꯉꯥꯏꯔꯒꯦꯗ ꯃꯇꯝꯁꯨ ꯊꯦꯡꯉꯦꯕ ꯇꯧꯔꯤꯁꯦ ꯂꯣꯏꯗꯤꯅꯤ ꯁꯤꯃꯁꯤ ꯑꯩ ꯉꯁꯤ ꯏ ꯍꯦꯟꯒꯠꯂꯛꯑꯒ ꯁꯣꯏꯗꯅ ꯐꯨꯔꯝꯃꯅꯤꯗ ꯁꯤ ꯑꯩ ꯊꯃꯣꯏ ꯆꯥꯛꯄ ꯂꯣꯏꯔꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯂꯣꯏꯒꯦꯅꯦꯕ ꯇꯧꯔꯤꯁꯦ ꯑꯁ ꯀꯧꯔꯒꯦꯗ ꯊꯦꯡꯕ ꯃꯇꯝ ꯍꯦꯜꯂꯛꯈ꯭ꯔꯦ ꯕ꯭ꯔꯣ ꯅꯣꯏ ꯇꯧꯗ꯭ꯔꯣ ꯖꯨꯡꯉꯥꯟꯐꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯏꯃꯥꯏꯃ ꯅꯈꯣꯏꯁꯤꯗꯤ ꯁꯟꯐꯝ ꯂꯥꯟꯐꯝ ꯑꯩ ꯋꯥ ꯑꯝꯇ ꯍꯌꯦꯡ ꯈꯟꯗꯝꯅꯦꯕ ꯑꯗꯨꯒ ꯑꯝꯇ ꯍꯥꯏꯒꯦꯕ ꯍꯥꯏꯌꯨ ꯂꯣꯏꯗ꯭ꯔꯤꯕꯣꯕ ꯂꯣꯏꯔꯦ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦꯕ ꯍꯥꯏꯅꯤꯡꯕ ꯃꯣꯏ ꯍꯥꯏꯌꯨ ꯀꯔꯤ ꯂꯩꯔꯤꯕꯣ ꯍꯥꯏꯌꯣ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯀꯩ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯃꯦꯖꯤꯛꯅꯦꯕꯀꯣ ꯀꯔꯤ ꯃꯦꯖꯤꯛꯅ ꯇꯧꯈꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯧꯈꯥꯏꯒꯗꯕꯅꯦ ꯑꯗꯨꯗꯣ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤꯀꯣ ꯏꯟꯒꯦꯗ ꯇꯧꯒꯗꯕꯅꯤ ꯉꯁꯤꯕ
손만 ꯊꯣꯛꯄꯤꯌꯣ ꯁꯣꯝꯗ ꯁꯣꯝꯗ ꯂꯩꯊꯣꯛꯀꯦ ꯑꯗꯨꯅꯤꯗꯅ ꯑꯗꯣ ꯁꯣꯝ ꯅꯣꯟꯊꯣꯛꯑꯣꯕ ꯑꯃꯨꯛꯀꯁꯨ ꯅꯣꯟꯊꯒꯗꯧꯔꯤꯕ ꯑꯗꯨꯒ ꯁꯣꯝ ꯌꯦꯡꯕꯤꯔꯣ ꯏꯃꯥ ꯅꯪꯒꯤ ꯃꯦꯖꯤꯛꯁꯤꯗꯤ ꯑꯩꯁꯦ ꯄꯤꯛꯅ ꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯎꯅꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯛ ꯊꯤꯅꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯧꯅꯨꯕ꯭ꯔꯥ ꯊꯃꯣꯏ ꯑꯁꯦꯡꯕ ꯀꯩꯔꯣ ꯅꯪꯒꯤꯁꯤ ꯉꯧꯅꯁꯨ ꯄꯤꯛꯇꯛ ꯇꯧꯔꯒꯁꯨ ꯉꯧꯊꯣꯛ ꯉꯧꯅ ꯎꯏꯌꯦ ꯅꯪꯒꯤꯁꯤ 이승 책 먹어봐. 안 타겠대. 안 타겠대. 아이 담모이지. 아이 싹다 렘브레봐. 하기 필레 담모이지. 오이 잘해. 잘해. 하이사 고자래. Hello everybody, ma'am na share tꯧꯕꯤꯌꯣ, like tꯧꯕꯤꯌꯣ, subscribe tꯧꯍꯟꯕꯤꯌꯣ. ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤꯕꯨ